ꯊꯥꯁꯤꯒꯤ ꯇꯔꯨꯛꯇꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯖꯤꯔꯤꯕꯥꯝꯗ ꯏꯔꯥꯡ ꯍꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯊꯕꯛ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯤꯔꯤꯕꯥꯝ ꯀꯂꯤꯅꯒꯔ ꯋꯥꯔꯗ ꯅꯝꯕꯔ 1 ꯂꯣꯡꯒ꯭ꯔꯩꯖꯥꯡ ꯑꯃꯗꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯥꯒꯤ ꯍꯣꯇꯦꯜ ꯑꯃ ꯌꯥꯎꯅ ꯌꯨꯝ ꯑꯍꯨꯝ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯩ ꯊꯥꯔꯝꯂꯤꯕ ꯍꯣꯇꯦꯜ ꯑꯁꯤ ꯂꯥꯂꯦꯡꯖꯝ ꯚꯥꯔꯇꯦ ꯃꯥꯔ ꯀꯧꯕ ꯑꯃꯅ ꯍꯣꯇꯦꯜ ꯐꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯥꯃꯤꯅꯤ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯃꯒꯤ ꯌꯨꯝꯁꯨ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯇ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧꯗꯒꯤ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔ ꯁꯤꯡ ꯆꯍꯤ 65 ꯑꯄꯣꯛꯄ ꯖꯤꯔꯤꯕꯥꯝꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯆꯠꯊꯔꯛꯂꯦ꯫ ꯂꯣꯡꯒ꯭ꯔꯩꯖꯥꯡ ꯚꯤꯂꯦꯖ ꯀꯂꯤꯅꯒꯔ ꯋꯥꯔꯗ ꯅꯝꯕꯔ 1ꯗ ꯃꯩ ꯊꯥꯔꯝꯕꯒꯤ ꯃꯇꯥꯡꯗ ꯂꯣꯡꯒ꯭ꯔꯩꯖꯥꯡ ꯚꯤꯂꯦꯖ ꯀꯂꯤꯅꯒꯔ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯆꯦꯌꯔꯃꯦꯟ ꯃꯊꯨꯏꯅꯤꯡ ꯄꯥꯟꯃꯩꯅ ꯍꯣꯇꯦꯜ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀꯤꯠꯀꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯂꯤꯅꯒꯔꯒꯤ ꯂꯣꯡꯒ꯭ꯔꯩꯖꯥꯡ ꯍꯥꯏꯕ ꯈꯨꯟ ꯑꯁꯤ ꯖꯥꯇꯤ ꯁꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯇꯧꯔꯝꯕ ꯑꯣꯏꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ, ꯂꯣꯏꯅꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛꯇꯒꯤ ꯍꯧꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯅ ꯊꯥꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯟꯗꯦꯝ ꯈꯔ ꯇꯧꯖꯩ꯫ ꯑꯩꯒꯤ ꯃꯤꯡ ꯃꯊ꯭ꯌꯨꯅꯤꯡ ꯀꯧꯏ, ꯂꯣꯡꯒ꯭ꯔꯩꯖꯥꯡ ꯚꯤꯂꯦꯖꯀꯤ ꯆꯦꯌꯔꯃꯦꯟꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯁꯤꯇꯨꯌꯦꯁꯟ ꯐꯠꯇꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯇꯅꯕꯁꯦ ꯑꯩꯒꯤ ꯇꯔꯐꯇꯒꯤ ꯄ꯭ꯔꯦꯁꯀꯤ ꯃꯄꯥꯟꯗꯒꯤ ꯑꯩ ꯃꯁꯤ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯀꯟꯗꯦꯝ ꯇꯧꯋꯦ꯫ ꯃꯁꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯋꯥꯔꯗ ꯅꯝꯕꯔ 1 ꯂꯣꯡꯒ꯭ꯔꯩꯖꯥꯡ ꯃꯅꯥꯛꯁꯤꯗ ꯑꯦꯅꯤ ꯖꯥꯇꯤ ꯏꯟꯗꯤꯌꯥꯒꯨꯝꯅ ꯃꯤꯛꯁ ꯑꯣꯏꯅ ꯕꯦꯡꯒꯂꯤꯁꯨ ꯂꯩ, ꯃꯩꯇꯩꯁꯨ ꯂꯩ, ꯍꯥꯎꯁꯨ ꯂꯩ, ꯀꯨꯀꯤꯁꯨ ꯂꯩ, ꯃꯥꯁꯨ ꯂꯩ, ꯑꯦꯅꯤ ꯖꯥꯇꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯐꯥꯎ ꯂꯩꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯖꯥꯇꯤ ꯃꯤꯛꯁ ꯑꯣꯏꯅ ꯂꯩꯕ ꯃꯐꯝꯗ ꯁꯤꯒꯨꯝꯕ ꯊꯣꯛꯄꯁꯦ ꯀꯣꯄꯤꯒꯤ ꯁꯨꯝ ꯊꯥꯔꯒꯁꯨ ꯔꯣꯡꯃꯩꯒꯤ ꯆꯥꯛꯀꯗꯧꯔꯕꯅꯤ, ꯔꯣꯡꯃꯩꯒꯤ ꯆꯥꯔꯒꯁꯨ ꯕꯦꯡꯒꯂꯤꯒꯤ ꯆꯥꯛꯀꯗꯧꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯇꯅꯕꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯈꯔ ꯃꯤꯠꯅ ꯁꯤꯡꯅ ꯍꯥꯏꯕ ꯇꯥꯏ꯫ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯝ ꯑꯣꯂꯥꯛꯅ ꯉꯁꯤ ꯍꯦꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯐꯝꯃꯨꯕꯗꯒꯤ ꯃꯩꯗꯨ ꯉꯔꯥꯡꯒꯤꯗꯨꯗꯤ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯀꯔꯝꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛꯇꯒꯤꯔ ꯐꯠꯇꯕꯅ ꯊꯥꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯇꯅꯕꯁꯦ ꯑꯦꯅꯤ ꯁꯪꯁꯊꯥꯟꯗ ꯑꯦꯅꯤ ꯖꯥꯇꯤꯗ ꯑꯩꯒꯤ ꯚꯤꯂꯦꯖ ꯆꯦꯌꯔꯃꯦꯟ ꯂꯣꯡꯒ꯭ꯔꯩꯖꯥꯡꯒꯤ ꯆꯦꯌꯔꯃꯦꯟ ꯇꯔꯐꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯃꯁꯤꯗ ꯇꯦꯟꯇꯛꯅ ꯊꯝꯖꯔꯤ꯫